Civil Engineering Division Board CVDBIEI की मिदी मखाद Government Polytechnic Campus तकील दलेबा Institution of Engineering India Manipur State Center अमदी Lining Thau Sanamhi Temple Board Haying Khongbal ga Khutsam Naduna Scientific and Social Outlook on Yumsarol Haiba Matangda Nongmagi Oiba Workshop among asi pangthokre Sanamahi Road Haying Khongbal Uphong Yumphamgi Lining Thau Sanamahi Sanglin the Pangthokpa Thoram Aduga Mari Lenina Manipur University of Culture gi Vice Chancellor Professor Dr. Paonam Gunindro na fongdokhre Ningsing bathoktraba matamdagi ipaipu singna yumsarol ga mari lenina thambiramba chatna kanglon asiga honglakliba matamgi ichelasiga chushinana karamna thamgani haiba khanba mathou tai Maitei gi yumsarol ga atai gi yumsarol ga khetna ba kaya malei maitei ai khoi gi yumda lining thau sana mahi gi mapham laisang amagumna tonga na piraga thamlibani yum masina maitei ai khoi gi laisang oiribani Malem gi chakhotlakpagi matugi na awangba pura dolan kaya samkat sakatakli chakhotlakpagi ichel sida ai khoi su induna chatlibani chakotpagi ichel sida chatlabasu ai khoi gi ipai pu singna thambiramba chatna kanglon liglam sing adubo kai handana thamba darkar oi hawgatlibana ha singda su chatna kanglon amadi liglam asi kai handana thamnaba yumsarol asi kupna khanghanba mathou tai haina fongdokhi ngasi gi thauram aduda Lining Thau Sanamhi Temple Board ki Vice President Vidyapati Senjam, the Institute of Engineer India Manipur State Center ki Chairman Loktongbam Swami Kanta FIE Manipur Architects Forum ki Aribam Joy Chandra amadi Retired Superintendent Engineer PhED Ngasepam Surjakumar na chingbana sarugyaki. Kanaman license lainam sanami di license. Anna mai te num mai tha matam sida sida kai doga de hai matam da license mai tha ne. Anna ningthau pali ni matam di ke dogi hai matam sida ari bu khri la ke thine ba. Kana bu mam na mi num mai tha ri tha mi do aham pa chei da pai di hen akan ba chei da pi u hai ba ningthau pali matam de ngasi wa na ti pai hai ke si adi si ro bi ro khang de ba. Aduna hai ni ba asi ngo mayam sing si e koina ngasi ni phom si de yan na complete koi ba. Equally soon the interviews at the Mimituda, get over the behind Matam stay, Nimitapati, Mapanipari interviews that didn't come to Kandavada. Other Masai Haiba, as far as possible, quietly, Hena, Oiba, Uitoya Monga, Equi, get over the behind Matamsa, Zanabi, Api Liglamdo, Sukai, Kahin, the way Monga, Kahendraga, Mudi, Sing Asumba, main white garments on the Saturday, but say, Masibu, Kaina. हमने भी नमता मधुमक्ता सिंजा बनी